Hello everyone. Ahan maktada ay Hira Chandra Athokpam mayam punamakpu ay channel siga amuka hanna taramna oksari. Ngasi aina poriba video content sidi mayam na comment section da jam toina hangba aikogi leibak pokpo numit ko leibak pokpo numit Tuesday karmatam thagalakani oja karmatam thagalakani haina hangbado ai Tuesday gi akoi leibak pokpo numit ki eno sa I pura laksare to ahan maktada aina aigi viewers sing punamakta amasung ai subscriber mayam punamakta aina ahanbada thagatsa pungdoksari mayamna aibo support tawibudagi ngasi aigonda video amasung kya semningbagi pangan hapase mayam purampu amukan na haijari mayam purampu aina thagatsari amasung manukna khoromjari ngasi gi video content se ekhogi layopopa mitpoiba myoi singse akogi Mars planet nako numit ki hayode makoi se Mars planet na makoi se rule tawe amrom da hayro gana Mangal graha na makoi se rule tawe haywe Mangal graha se akoi gi Hindi daga akoi haina bani Mangalwar kaina haibado adoni Mangal graha na makoi se rule tawa haitare haywe akoi gi lewa ko numit se akoi gi Hindu dharma da akoi gi Hanuman gi numit ni haina su hainai aduna sum haina busu lai lewa pukpa mit pokpo myoy singse akoi angang ba visual set lo ka haidana ko haina bole asi kari ba set pataraga di nakhoida haidi adugi matik energy phangi ko amasung energy phangani haidana adum haina ba sum leinai aduna viewers sing akoi lewa pon mit pokpa myoy singsi ahan bada aina nature amasung behavior point taru khak aina harakani togi mathangda makoi problem ani khak aroi bada makoida aina kwaide kanagadaba tips macham khaksu aina pirakani ado matam ase laudabida viewers sing ai content ase ai haujana ba tawjarage ahan ba point ta hari ba miyoi sing leibak pokon min ta poi ba miyoi sing se makoi se naturally born as a leader ko makoina por ku matamda makoida ishorna makoida leadership ki quality piraga makoi se thadorok pani makoi si yam thina competitive su oi amasung makoi karingum matamda akogi tung hanba minate mang thana japa miyoi galle makoida never give up aina koi wahi amali bane adugi potse makoida adugi gun chusum yawa haiba tare aduna karingum matamda makoi tawriba thabak se makoina tawriba thabak to makoi adugi tung handawa mi soi galle sum mamang tharam sakhiba adugo miyoi sing galle ani subuda makoi se yamna strict oi ko amasung makoi se yamna intelligent oi koksu yam leiba mi oi ba haiba haitare ajiki haiba mi sing se amasung makoi se yamna challenging people soi galle ko makoi life ta any kind of the challenge laksan ko any kind ko makoi adu face tawge haiba ngamba adu go mi soi galle aduna makoi life ta challenge lakpa sing se everything ko makoi na low na accept to bai tare lao ignorasi haiba poto makoi adu miyoi oi hajigi haiba lao kon mi ta poi miyoi singse ahum subuda makoi se yamna thauna phawa mi oi ko amasung jamna maringjen leiba mi soi galle makoi se kigandaba mi soi galle aduna makoi gi thauna phawa ko amasung lingjen khaba sena makoi da jamna energy ko jam energetic ohenba amapangan piba aduna makoi na akhoi life siga haidi khubang chakson mangamba haiba tare makoi tawge na khanba thabak se makoi sum mang thana chatpa ngamba adungo miyoi soi galle number 3 suda makoi se yam thina khoi gi khona bakan ma miyoi ko makoi aduna makoi life ta pending haiba potse akhoi hayeng tawgani ngahak lega tawni horen tawni natraga hayeng hangchit buma tawni haiba potse makoi da adi asigum kai nite makoi da pending thamase makoi pamte makoi na haibu thabak leiba taragadi sat losanba ko adugumba miyoi soi galle aduna akoigi makoigi mathamoi manungda ko akoigi matambra makta makoi se akoigi goal ama sum thamme ko target ama sum tham asigi target se makoi adugi matik su clear oin thamme makoigi mathamoi da adamung khalle ai sigi target se achieve tawdaba yade ko haidana ko ado makoi achieve tawnabu so honai aduga anamana makoi achieve su tawgalle adubu matang da makoi target se karingo makoi ne achieve ta hodubga leidna ko adu oiba taragadi
ꯃꯈꯣꯏꯗ ꯌꯥꯝꯅ ꯏꯔꯤꯇꯦꯠ ꯐꯤꯂꯤꯡ ꯑꯃ ꯑꯣꯏꯀꯣ ꯃꯈꯣꯏꯒꯤ ꯃꯃꯣꯟꯁꯤꯒ ꯃꯔꯦꯡ ꯆꯠꯄ ꯈꯣꯠꯄ ꯀꯣ ꯑꯁ ꯑꯩ ꯀꯃꯥꯏꯅ ꯇꯧꯅ ꯁꯣꯏꯔꯤꯅꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯅ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯗ꯭ꯔꯤꯃꯣ ꯈꯣꯠꯇ꯭ꯔꯤꯃꯣ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯃꯃꯣꯟꯁꯦ ꯁꯨꯝ ꯈꯟꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯄꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯇꯥꯔꯒꯦꯠꯇꯣ ꯍꯦꯛ ꯃꯈꯣꯏꯅ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯗꯕ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗꯀꯣ ꯅꯈꯣꯏ ꯁꯨꯝ ꯎꯕ ꯐꯪꯒꯅꯦꯕ ꯍꯥꯏꯗꯤ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏ ꯂꯩꯗꯅ ꯅꯣꯟꯊꯔꯒ ꯁꯨꯝ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯒꯨꯝꯕ ꯑꯗꯩꯗꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯨꯡ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯁꯧꯅ ꯂꯩꯕ ꯄꯣꯠꯇꯣ ꯃꯗꯨ ꯁꯨꯝ ꯇꯧꯅ ꯈꯔ ꯁꯨꯝ ꯅꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯃꯔꯛꯁꯤꯒ ꯃꯥꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤꯕ ꯃꯅꯨꯡꯁꯤꯒ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯩ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯗꯩ ꯈꯪꯗꯦ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕ ꯂꯩꯗꯅꯀꯣ ꯅꯠꯇ꯭ꯔꯒ ꯃꯉꯣꯟꯗ ꯉꯥꯡꯉꯨꯕ ꯂꯩꯗꯅꯀꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯦ ꯉꯧꯈ꯭ꯔꯕ ꯃꯥꯏꯁꯦ ꯉꯁꯛ ꯉꯥꯡꯕꯅꯤ ꯀꯣ ꯑꯗꯨꯒ ꯃꯨꯔꯞ ꯇꯧꯕ ꯃꯥꯏꯊꯣꯡꯁꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯥꯎꯗꯣꯔꯛꯄ ꯃꯇꯝꯗꯀꯣ ꯅꯪꯁꯦ ꯌꯥꯝꯕꯔꯥ ꯏꯆꯟꯂꯥ ꯀꯀꯥꯔꯥ ꯃꯥꯃꯔꯥ ꯈꯨꯔꯥꯔꯥ ꯏꯗꯣꯝꯆꯥꯔꯥ ꯃꯔꯨꯞ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯂꯥ ꯃꯈꯣꯏ ꯑꯗꯨ ꯃꯁꯛ ꯈꯪꯉꯣꯏ ꯉꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯔꯥꯁꯤ ꯌꯥꯎꯗꯕ ꯑꯃ ꯂꯩꯕꯗꯣ ꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯁꯨꯝ ꯈꯔ ꯁꯨꯝ ꯎꯕ ꯐꯪꯖꯩ ꯑꯩꯅ ꯃꯈꯣꯏꯁꯦ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯉꯥꯡꯊꯣꯛꯑꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯍꯪꯉꯨꯕ ꯃꯤꯑꯣꯏꯕꯁꯦ ꯃꯥ ꯃꯁꯥ ꯃꯇꯣꯝꯗ ꯈꯜꯂꯦꯕ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯀꯌꯥ ꯀꯟꯅ ꯁꯣꯏꯕ ꯋꯥ ꯍꯥꯏꯔꯨꯖꯥꯠꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯤ ꯉꯥꯡꯈ꯭ꯔꯦꯗ ꯑꯩꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯏꯔꯨꯖꯥꯠꯅꯣ ꯀ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯈꯟꯖꯥꯟꯅ ꯂꯩꯍꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯄꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯁꯤꯒꯤ ꯑꯁꯥꯎꯕꯁꯦ ꯅꯈꯣꯏ ꯈꯔ ꯐꯥꯗꯕ ꯇꯝꯃꯨ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯍꯥꯏꯗꯤ ꯑꯁꯤ ꯄꯣꯠꯁꯤ ꯈꯔ ꯌꯦꯡꯉꯨ ꯍꯥꯏꯅ ꯁꯨꯝ ꯑꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤꯕ ꯅꯈꯣꯏꯗ ꯃꯦꯟ ꯇꯥꯗ꯭ꯔꯤꯕ ꯄꯣꯠꯇꯣ ꯀꯔꯤꯒꯨꯝꯕ ꯊꯦꯝꯗꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤꯀꯣ ꯏꯁꯣꯔꯁꯦ ꯈꯣꯔꯝꯃꯨ ꯅꯈꯣꯏꯅ ꯅꯤꯡꯉꯤꯕ ꯏꯁꯣꯔꯗꯣ ꯅꯈꯣꯏꯒꯤ ꯅꯊꯃꯣꯏ ꯃꯅꯨꯡꯗ ꯆꯦꯠꯅ ꯅꯤꯡꯖꯧ ꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯇꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯁꯣꯜꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯅ ꯏꯁꯣꯔ ꯃꯊꯟꯇꯅ ꯅꯪꯒꯤ ꯂꯥꯡꯇꯛꯅꯔꯤꯕ ꯈꯣꯏꯁꯥꯎꯅꯔꯤꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯏꯁꯣꯔꯗꯅꯀꯣ ꯊꯦꯝꯗꯕ ꯉꯝꯒꯅꯤ ꯍꯥꯏꯗꯅꯀꯣ ꯑꯁꯤꯒꯤ ꯋꯥꯁꯦ ꯑꯩ ꯍꯥꯏꯔꯝꯒꯦ ꯉꯁꯤ ꯃꯉꯥ ꯁꯨꯕꯗ ꯃꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯃꯈꯣꯏ ꯆꯦꯂꯦꯟꯖ ꯌꯥꯝ ꯄꯥꯝꯃꯦ ꯀꯣ ꯃꯈꯣꯏꯁꯦ ꯆꯦꯂꯦꯟꯖꯤꯡ ꯂꯥꯏꯐ ꯌꯥꯝ ꯄꯥꯝꯃꯦ ꯃꯈꯣꯏꯁꯦ मतम पुरमक्ता अखोगी चैलेंज से एक्सेप्ट तौरगे हाइदना मतम पुरमक्ता ngai leiba mido adugo mioi so igalle ado मखोगी मपुनसीदा मखोइसे अखोगी अनो बपोट को एक्सपीरियंस को अखोगी हाइनिंगबा तमनिंगबा खंगनिंगबा अदुगुंबा पाम्बा मिoi so igalle aduga मखोगी ख्वाइदि साथीबा हाइबु मखोई लाइफ तको मखोइसे रिस्क टेकर हाइबा तारे मखोइसे रिस्क लौबदा कीदबा अदुगु मिoi so igalle aduna matam puramakta मखोइसे रिस्क से लौरगा मखोइ सक्सेस ओइबसे मसे अखोइ पामनी ओइ अदुगा मखोइसे करि मतमदा अखोइगी कंफर्ट जोन दसु लैबा पामबनी ओइदे मपान थोगलागा को कंफर्ट जोन दगी मपान थोगलागा होनरगा सक्सेस ओइबदो अदो अदुगुम पाम मिसु हाइदि ओइगल्ले अदुना आई एग्जांपल अमगा इपिजरके को हाइदि मयामदा अदना खंगनबै दमक्ता को अखोइगी फील एंड लर्न हाइबा पोरम लेबेनि को मखोइदा अखोइगी मीना एक्सपीरियंस लेरगा आइसी थबक से तौदुरमी का हाइबा पोट लेदन को अदुगी एक्सपीरियंस लॉन्ग एक्सपीरियंस तो को मखोइ अदु पाम मियोइदे को मखोइदी खुदा खुदक तौबा को हौजी तौबा अदुगा हौजी रिजल्ट फंगबा को अदुगुंबा डू इट नाउ इमीडिएटली को एक्शन से याम यांगबा हाइबा तारे मखोइसे अदुदना अखोइगी सोइना हाइना बमसु लै अखोइगी मैसे याम साइना हाइको मैसे याम साइ हेबसे खंगदि खंगि मि पुरमंगना अदुगा मखोइसे कई तोयदा मैसे साइना खंग तारगसु मैसिगा कुच्चे थिंजल मतुंगदा मैसिगे असाबसे क्याम सागे हाइबा पोतो अदुगु मियोइसो इगल्ले हाइबदि ngसाइगी पोटसे मांगना चोंथरगा खंगद्रि बोक्ता एक्शन जे तौद्रि बोक्तो को अखोगी मांगोंदा सेटिस्फाई ओइदबा हाइबा तारे हजिगी हाइबा खोगी लेबाक पोनमिता पोइबा मियोइसिंगसे नंबर 3 सुबदा अमसुंग अरोइबा पोइंट को हाइबा लेबाक पोदा पोइबा मियोइसिंगसे मखोइसे मी मतेंग पांगसु याम फै अमसुंग अखोई मबुकसु फै मखोइसे अदुना मखोइदा करिगुंबा मीना अरान मंगांग मखंगदि नत्रगा मीना मखोइदा नमथाक तो मखंगदि अदुगुंबा कनोसिंगसे अखोई अरानबा माउंदा अखोई अरानबा तो सिंगसे मखोइ क्या पांगोंद मिसु ओय अमसुंग मखोइ यासु यागंदे असिंग मखोइदा अरानबा तो मिसिंगसे को अदुना हाइनबा वामसु लेबनी को
ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯤꯁꯤꯡꯁꯦ ꯃꯃꯣꯟ ꯌꯥꯝ ꯁꯦꯡꯕꯅꯦ ꯍꯥꯏꯗꯅ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯅ ꯁꯨꯝ ꯈꯪꯅꯩ ꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯅꯤꯈꯛ ꯑꯩꯅ ꯄꯟꯖꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯈꯣꯏꯁꯦ impatience ꯀꯣ ꯃꯈꯣꯏꯁꯦ impatience ꯈꯔ ꯑꯣꯏ ꯍꯥꯏꯗꯤ ꯃꯈꯣꯏꯗ ꯄꯦꯁꯟ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥꯏꯕ ꯀꯟꯗꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖ ꯃꯔꯦꯡ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯏꯔꯤꯇꯦꯠ ꯑꯣꯏꯕ ꯄꯣꯠꯇꯣ ꯀꯣ ꯑꯁ ꯍꯣꯏꯗ ꯌꯥꯔꯦꯗ ꯇꯣꯛꯑꯗ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯁꯨꯝ ꯅꯈꯣꯏꯁꯦ ꯁꯨꯝ ꯈꯔ ꯇꯧꯒꯜꯂꯦ ꯑꯅꯤꯁꯨꯕ ꯑꯦꯗꯚꯥꯏꯁꯇꯅ anger ꯁꯥꯎꯒꯟꯕ ꯅꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯎꯒꯜꯂꯤꯀꯣ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯇꯧꯔꯦ ꯍꯦꯛꯇ ꯁꯨꯝ ꯁꯥꯎꯒꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯁꯥꯎꯒꯟꯕꯁꯤꯅꯀꯣ ꯅꯈꯣꯏꯒꯤ ꯂꯥꯏꯐꯇꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯊꯣꯛꯏ ꯑꯃꯁꯨꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥꯁꯨ ꯂꯥꯛꯏ ꯀꯣ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯥꯎꯅꯤꯡꯕꯁꯦ ꯅꯈꯣꯏꯅ ꯍꯦꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯣ ꯅꯈꯣꯏꯅ ꯍꯦꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯇꯥꯔꯒꯗꯤꯀꯣ ꯅꯈꯣꯏꯁꯦ ꯍꯥꯏꯔꯤꯕ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯅꯈꯣꯏꯃꯨꯛ ꯁꯪꯁꯥꯔꯁꯤꯒ ꯐꯕ ꯃꯤꯑꯣꯏꯁꯦ ꯀꯅꯥꯁꯨ ꯅꯈꯣꯏꯗꯒꯤ ꯀꯅꯥꯁꯨ ꯍꯦꯟꯅ ꯂꯩꯔꯣꯏ ꯍꯥꯏꯅ ꯑꯩ ꯁꯤꯃꯁꯨ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯍꯧꯖꯤꯛ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯖꯔꯛꯀꯦ ꯀꯣ ꯑꯦꯛꯖꯥꯝꯄꯜꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯨꯅꯤ ꯑꯃꯁꯨꯡ ꯅꯨꯄꯤꯁꯨꯅꯤꯀꯣ ꯍꯥꯏꯕꯗꯤ ꯅꯨꯄꯥꯗ ꯍꯥꯟꯅ ꯄꯤꯖꯔꯛꯀꯦ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯔꯁꯨ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯍꯧꯒꯠꯂꯒ ꯊꯕꯛ ꯀꯌꯥ ꯄꯨꯝꯅꯃꯛꯁꯦ ꯁꯨꯔꯒ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯥꯏꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯃꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯆꯪꯉ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒ ꯈꯪꯗꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯏ ꯁꯥꯎꯗꯣꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯔ ꯀꯥꯛꯏ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯕꯗꯣ ꯈꯔ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯈꯔ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯒ ꯍꯥꯏꯗꯤ ꯅꯈꯣꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯨꯔꯤꯕ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯃꯃꯟꯗꯣ ꯂꯩꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯅꯁꯥꯕꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯈꯣꯏꯅ ꯁꯥꯎꯅꯤꯡꯕ ꯇꯥꯔꯒꯁꯨꯀꯣ ꯋꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯀꯟꯅ ꯉꯥꯡꯉꯅꯨ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯕꯨꯛ ꯅꯥꯕꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯀꯌꯥ ꯀꯟꯅ ꯉꯥꯡꯕꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅꯀꯣ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯑꯅꯤꯁꯨꯕꯗꯅ ꯅꯨꯄꯤꯗ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯊꯪꯅꯕ ꯏꯃꯨꯡ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯂꯩꯀꯥꯏ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯆꯤꯟꯅꯥꯎ ꯈꯪꯗꯦꯀꯣ ꯃꯍꯥꯛꯅ ꯆꯍꯤ 4-5ꯗꯒꯤ ꯃꯈꯣꯏꯅ ꯂꯩꯇꯕ ꯃꯇꯝꯗ ꯃꯥꯅ ꯌꯦꯡꯕꯤꯕ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯝꯗꯕ ꯃꯇꯝꯗ ꯈꯪꯗꯦ ꯃꯍꯥꯛꯅ ꯍꯥꯏꯗꯤ ꯑꯃꯥꯡ ꯑꯁꯦꯡ ꯃꯌꯥꯝ ꯁꯨꯗꯅ ꯈꯣꯠꯇꯅ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕ ꯃꯈꯣꯏꯕꯨ ꯌꯦꯡꯕꯤꯕ ꯄꯣꯠꯁꯤꯡꯗꯣ ꯑꯗꯣ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯈꯖꯤꯛꯇꯪ ꯑꯁꯣꯏꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯈꯖꯤꯛꯇꯪ ꯑꯁꯣꯏꯕꯗꯣꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯃꯥꯒ ꯃꯔꯤ ꯖꯦꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅꯀꯣ ꯃꯈꯣꯏꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯒ ꯃꯈꯣꯏꯁꯦ ꯍꯥꯏꯗꯤ ꯕ꯭ꯂꯦꯝ ꯇꯧꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯀꯨꯏꯅ ꯇꯧꯖꯔꯤꯕ ꯍꯥꯏꯗꯤ ꯃꯤꯒꯤꯗꯃꯛꯇ ꯊꯪꯅꯔꯤꯕ ꯈꯪꯗꯦ ꯑꯃ ꯇꯧꯔꯤ ꯃꯤꯒꯤꯗꯃꯛꯇ ꯐꯅꯕ ꯇꯧꯔꯤ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯊꯪꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯃꯣꯟ ꯁꯦꯡꯗꯕ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯈꯪꯗꯦ ꯍꯥꯏꯗꯤ ꯃꯈꯣꯏꯁꯦ ꯃꯤꯔꯥꯏꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯈꯣꯏꯁꯦ ꯐꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯤꯗꯕ ꯃꯈꯣꯏ ꯑꯁꯣꯏꯕ ꯊꯤꯕ ꯉꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯁꯤꯁꯨ ꯈꯖꯤꯛꯇꯪ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯆꯦꯛꯁꯤꯜꯂꯨ ꯀꯣ ꯑꯗꯣ ꯅꯈꯣꯏꯗꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯨ ꯅꯈꯣꯏ ꯈꯖꯤꯛꯇꯪ ꯁꯥꯎꯕ ꯈꯣꯠꯄ ꯂꯩꯕ ꯇꯥꯔꯒꯁꯨ ꯅꯈꯣꯏꯁꯨ ꯋꯥꯈꯜꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛ ꯊꯦꯝꯗꯧ ꯈꯣꯠꯂꯧ ꯍꯥꯏꯅ ꯑꯩꯅ ꯁꯤꯒꯤ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯅꯤꯡꯉꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯅꯈꯣꯏꯗ ꯑꯩ ꯇꯤꯞꯁ ꯃꯆꯥ ꯑꯃ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯗꯣ ꯅꯈꯣꯏꯁꯤ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯅꯤ ꯌꯥꯝꯅ ꯍꯥꯔꯗ ꯋꯥꯔꯀꯔꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯈꯣꯏꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯒꯣꯜ ꯑꯃ ꯁꯦꯠ ꯇꯧꯔꯒ ꯅꯈꯣꯏꯁꯦ ꯍꯣꯠꯅꯖꯩ ꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯛꯁꯦꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯗꯧꯔꯤꯕ ꯀ꯭ꯔꯤꯁꯇꯦꯜꯁꯦ ꯀꯣ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯣꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯁꯦ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯑꯦꯆꯤꯞ ꯇꯧꯒꯦ ꯒꯣꯜ ꯑꯦꯆꯤꯞ ꯇꯧꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯍꯥꯛꯅ ꯑꯦꯅꯔꯖꯤ ꯌꯥꯝꯅ ꯄꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯟꯗꯨꯗꯤ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯤꯁꯇꯦꯜ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯒꯥꯔꯅꯦꯠ ꯍꯥꯏꯅꯀꯣ ꯒꯥꯔꯅꯦꯠ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯊꯣꯛꯄꯅꯦ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯠꯇ ꯅꯈꯣꯏ ꯁꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯒꯥꯔꯅꯦꯠꯇꯣ ꯅꯈꯣꯏꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯅꯤ ꯅꯈꯣꯏꯗ ꯑꯦꯅꯔꯖꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯒꯅꯤ ꯀꯣ ꯑꯗꯨꯒꯤ ꯀ꯭ꯔꯤꯁꯇꯦꯜꯁꯤꯅ ꯅꯈꯣꯏꯗ ꯀꯥꯟꯅꯕꯁꯨ ꯃꯌꯥꯝ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯑꯁꯤꯒꯤ ꯀ꯭ꯔꯤꯁꯇꯦꯜꯁꯤ ꯌꯥꯔꯤꯃꯈꯩꯗꯤ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯗ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯃꯁꯤꯒꯤ ꯁꯖꯦꯁꯟꯁꯤꯃ ꯑꯔꯣꯏꯕꯗ ꯑꯩꯅ ꯄꯤꯅꯤꯡꯉꯤ ꯑꯗꯨꯅ ꯚ꯭ꯌꯨꯋꯔꯁꯤꯡ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯍꯥꯏꯖꯔꯤꯕꯁꯤꯡꯁꯦ
ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯗ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯆꯥꯅꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ 에피ꯁꯣꯗꯇ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖ ꯀꯩꯁꯥ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯩ ꯄꯨꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯑꯩ ꯅꯤꯡꯁꯤꯡꯒꯗꯕ ꯍꯥꯏꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯅꯧꯅ ꯌꯦꯡꯕꯤꯔꯤꯕ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯅꯧꯅ ꯂꯥꯛꯄꯤꯔꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯃꯁꯤ ꯄꯣꯠꯁꯦ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯄꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩꯁꯨ ꯑꯩ ꯅꯪꯒꯤ ꯍꯥꯏꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯃꯁꯤꯃꯁꯨ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯚꯤꯎꯋꯔꯁꯤꯡ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯟꯇꯦꯟꯠ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ